Mara laiba miyoising capital punishment piragane Chief Minister. Haukiba me marida thokiba thogdok amagi matangda khangawduna viral oirakiba video adugi matungina laingang akanba mawongda thigatuna thogdok aduda senai haina chingnaba punna miyoi ani fare. Makoigi mathakta capital punishment piragani haina Chief Minister Nongthongbam Birena phongdokre. CM Secretary ngarang numidang waidam pung 8 ka minute kuntrada pangthokiba pawgi mifam aduda mahakna makha taraduna haike. Thogdok asigi matangda May 19 da Saikul Police Station da complaint ama thangatuna FIR ama palamkhe. Madugi matungda June 18 da Outpost Police Station Nongpok Sengmai da case adu transfer tawramkhe. Matam adu nakal anima ki marakta akanba mawngda irang thokiba matam oibanina thogdok aduge chapchaba paw phangkhide loinana thogdok adugi matangda tawrakiba complaint adusu khudakta lakpo oikhide. Adubu thogdok adugi matangda thigana ba honarabasu yum mai kaya chakpa made thogdok kayagi matangda case masing yamna lakhiba loinana case adugi matangda thigana ba honaringai cherak asida Nongpok Sengmai da thokiba thogdok adugi video adu viral oirakhiba ne. Thogdok asi yamna nungaitaba nupi angang da thokpa thogdok ne. Nupi angang singi mathakta sigumba ikhoige khunai da chanaraktaba amade lairaktaba thogdok asi makha tana thoktana ba honabiyu amade tungda thoglaktana ba awareness piminasi. Thogdok adugi matangda laingangna amade Manipur miyamna akanba mawongda condemn tawe Manipur thugaina ba honarakpada state ki laijariba force Central Forcing Paramilitary Forcing na adumak thengnare thengnaduna su lakli amade makha tana su thengnakhigane. Manipur kaiba haibasi India kaiba ga chap manai lambi lamkhang da security forcing na chathok chasin tawbada thingba pibigano landarakli basi mapandagi changlakpa miyoising yauna landarakpani haibasi aikhoina khanglavane maram aduna thengnapam thokpa security forcing na lan asi thengnasano nupi angangi mathakta minungsi yaudana miyoibagi mathakta sathaba lona yadaba thabak tawbigano handak thongliba nupi angangi mathakta chathaba thogdok asi aroibo ohensi hainasu mahakna makhatana phongdokheng. Pawgi mifam aduda laingak paibada yauriba minister sing amade MLA kayasu saruk yakhe. Chief Minister Biren resign tawgadavani natraga lauthokadavane Dr. Foze. Nupi anida amot pathavak sing chathaki haibage video viral oiraktuna wathok oirakpadagi Outer Manipur Parliamentary Constituency gi MP Dr. Loro S. Foze na thawong asi Manipur laingaki machinery fail oibadagi thorakpani hairaduna Chief Minister N. Biren na masigi teksak pugadavani haire. Loinana mahak moral ground Chief Minister gi famdagi resign tawgadavani natraga lauthokadavani haina phongdokre. Wapam sing asi phongdokpaga loinana asigumba thogdok sing asi haurakpadagi Chief Minister senaduna laklavani haiba charge phawba mahakna tawkhe. Adumoinamak mahakna phurup amatabu akaknana maral siba tawdana haujik leiriba phibam asi achetpa laingangna thabak paikhatuna miyamgi aningba pamba masung asawba laksingadavani haina su phongdokhe.